Yanaba Purakpadagi Jiribam Jakuradhor ge Thoudokta Leikhidraba Meeoi ki Hakchang JSC na Lauduna Aroiba Mathung Mangam ngase pangthoklagane Chin Kukizo Mar militant singna tha asige taramathoy gi nungthil pabopta Jiribam ge Jakuradhor da leiba relief camp tagi angang ahom amadi nupi ahum ga loinana faduna pukraba matung numit kharani leiraga barak turel da sina hundoklambage Thoudokta mari leinana semkiba Joint Action Committee JSC na Lauduna leirakhiba asiba Hakchang sing ngase Silchar Medical College and Hospital Tagi Lauraba Matung, Leikhidraba Sing Asigi Aroiba Matung Mangam, full honor Tauduna Ngasi Jiribam District ki Mafam Chaba Zaga Ama Yenglaga Pangthoklagani Haire, Amaromda Ngarang Lengaki Mari Lainaba Authority Singna JSC na Tanliba Demand Sing Maru Oina, Mihat Sing Asida Cheneriba Chin Kukizo Margi Militant Sing Pung Humfutaragi Manung the Father na National Investigation Agency de Senaba, Amade Mar Village Volunteer Sing Numitare Nigi Manung da Terrorist Organization ni Haina Lauthokpa, Leikhidraba Singi Kwaidigi Naknaba Meeoi Singda matik chaba ex gratia piba amadi imong manung singi Meeoi singda matik chaba government ki thabak amamam hapa sing asene